Online Manipuri nungthilgi pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau khulngakpa ahum court na bail pikre khulai lakpada chenabani haiba khulngakpa Johnson Romojit amadi Kajitpu Assamgi Chandamari da laiba CBI gi special court ki judge na bail pikre Manipur Police Training Center MPTC amadi Moirangi Naran Saina da laiba IRB dagi khulai lakhibaga mari lenana makhoi ahumgi mathakta CBI Kolkata na case nama register lokhatuna leirakhibani Khulngakpa miyoi ahum asigi council oriba All Manipur Bar Association gi secretary Johnny Mitaina special judge CBI Chandamari da makhoibu bail da thadokpina ba thakiba application gi hearing ngarang chethaki hearing aduda CBI gi maikai dagi su written objection file torokpadagi special judge na nakalani ma ki warol kupna khanaki nakalani ma ki warol kupna yenglaba matung special judge na khulngakpa ahum asibu bail pikhi Kangpukpi amadi Churchanpur fauna balambi thingbagi khongjang changsinkre Ngarang ayu Kangpukpi district ki manung chanba konsa khulgi ke lungwiram da liangmai naga matai manau anina masagi lamda yum sanabagi yumfam thonbagi thabak suringai thangnabada leiba kuki khuldagi mioi kunlom laklaga yum sabi yaroi mafam adu da leiba yaroi haina matai manau ani adubu furaga mafam adudagi tanthoraki loinana nupi adubu su leibak ta namsinduna phubada natana mobile phone so munkhibaga loinana yumfam thonba aduda sizinakhiba JCB mai thagani haina ki helamba thaudo adugi mayoktaga ngasi liangmai naga nupi singna Kangpukpi amadi Churchanpur faunari malambi thingbagi khongjang changsinkre hairi pau sine hai ngarang Kukisingna chatharakhiba ka henba thawong adubu yamna kana yaningdaba phongdoktuna ngasi Kabur range ki akoibada lairiba liangmai naga women singi oiba emergency meeting ama pangthokhibaga loinana lambi thingbagi khongjang changsinaba waref lawkhibani Masing yamnaba liangmai naga nupi singna ngasi nungthildagi Kangpukpi amadi Churchanpur faunariba makhan gate lambi thingbagi khongjang changsinki Maru ina lambi paring aduda Kukisingna chathok chasin tauba thingki panba yabadi ngarang Kukisingna chatharakiba thawong adugi matangda awaba mayoknariba imung manunggi miyoi singna Kukisingna chatharakiba ka henba thawong adugi matangda naga CSO singna mieng changbiu haina pukning chingsilakli Amaromda Senapati District Student Association SDSA gi thawmi sing Kukisingna lambi da phukibagi wahauda naga CSO singna Senapati Kukising leiba yaroi haina tankhibagi thaudok thokhibasu leikrabani thaudo adu thokraba matung NPO amadi kotu gi luchingba sing Senapati da mifam pangthokhibaga loinana MOU ama khuyek pinaduna maikai animakta makhata na pamdaba thaudok sing thoktanaba hotnaminaba haina yasinnaba purakhibasu leikrabani Hana Senapati District ki manung chalamba ke lungwiram da kuki geng kangbu amana nungthil pobobta naga nupi amagi ikai khumnaba manghanduna tamthina khut tharambagi thawong adubu liangmai naga council stern John Manipur gi cherol amana kanma mong da condemn tawragli Konchagul Lungwiram da thokhiba thaudo asi liangmai naga khulgi lamda yongna lau mapu talakpagi sathiraba thaudok amani liangmai naga council stern John amadi liangmai Kabru range chief and chairman association gi maikai degi wathok oiriba Konchagul Lungwiram khulda Kukisingna makhoi gi lamni haiduna yetu matona pakpa lamgi saruk ama phawbagi changda tanabagi hak amata leite Maramdi thaudok thokliba lam asi Konchagul Lungwiram village ki tasengba lamni handak thokliba thaudo asi Konchagul Lungwiram khulgi lamda lan yamna pamba mi gi lamda landaraga lam khopchingani khanba kanglupama gi miyoi singna mangjongna thawrang tawraga irang thokna basinbani haina lawi maram asina mangjongna thawrang tawraga naga nupi amabu masagi lamda ikai bapiba amasung khutharamba thaudo asi naga miyamda singna bani haina lawi maram asina Kuki lamhenba geng kangbu Konchagul Lungwiram village ki naga nupi amada khutharambada chenaba sing mari lenaba authority na Faraga ain gi oiba cherak pigadabani thaudo asida chenariba kangluba sigi luchingba singna pungkun mari gi manungda naga miyam amadi victim oiraba nupi asida aiba cherolda lankhre haina khangalakadabani hariba wafam asi thabak to onthorokta tarabadi liangmai naga council stern John Manipur na naga miyam gi interest ngangnabagi damak lokhatpam thokpa thabak lokhalagani Masida pamdaba thaudok sing tholakpa tarabadi madugi daita kuki group singna pujagadabani hairi Thankre Churchanpur Police Narcotic and Affairs of Border District Forest Officer amadi 37 Suba Sam Rifles ki team amana Churchanpur District ke haupi Molnon Singsang Parengda lamekar mari henbada tharamba popi pambi singan thatuna manghankre Manipurda ain kaina drug lalonbagi mayokta changsilakpa khongjangi saruk ama oina ain kaina tharamba popi pambi singan thatuna Manghankibani operation asida mifami puna chingba amata yaukide adubu combined security force na popi mahai kaya yanthatuna manghanki hariba popi sing asi loklamba tarabadi popi kilo taragani thoirom puthokpa ngamgadaba sarukni Manipurda popi thabaga drug puthokpaga mari yamna leinabaga loinana lamdam asida drug ki watho sing asigi horakfam ama oina launari security na chathakiba operation asi state asida ain kaina drug pusilakpa amadi
पुथोकपा थिंगनबा खोंथांगी सरुक अमा ओइना पुथोकपनी मणिपुर सरकारना वार ऑन ड्रग्स लाउथोक्तुना आइन कायना पोपी थारंबसिंग मांगहन्नबा पाइखलकपा थबक्की मनुंग चना पोपी पाम्बीसिंग यान्थतपनी मखाताना सो असिगुम्बा मखलगी ऑपरेशन लेप्तना चथखिगनी एडीसी मिखल अथुबदा पांगथोकनबा टीवाईसीएम ना तक्सिलकली मणिपुर खुंदारिबा ट्राइबल सिंगी ग्रासरूट डेमोक्रेसी हंजिलकपगा लोइनना अमुक हन्ना सेल्फ लोकल गवर्नमेंट लेहनबा अथुबा मतमदा ऑटोनोमस डिस्ट्रिक्ट काउंसिल एडीसी मिखल पांगथोकपीनबा ट्राइबल यूथ काउंसिल मणिपुर टीवाईसीएम ना मणिपुर लेंगा की पुनिंग चिंगसिलकली टीवाईसीएम ना थादोरकपा चेरोल अमना हाई मणिपुर हिल एरिया डिस्ट्रिक्ट काउंसिल एक 1971 की मखादा पांगथोक्तना लाक्लिबा एडीसी मिखल असि कुमजा 2020 दगी मखाताना ngasi फावबा पांगथोक्तना लाक्पा असिना चिंगी मियामगी डेमोक्रेटिक राइट्स अदु फंगंदना लेरे चही मरी हेना मिखल पांगथोक्तबा असिना ट्राइबल मियामगी चौखत थौरांग कयागी खुदोंग चाबसिंग फंगदना लेरी असिगुम्बा मांगजबा असि ट्राइबल सिंगी तुंगी मिरोलना मतम कया फुगतपा ngamdana लेहौरगनी हाइरी अमरमदा एडीसी मिखल अथुबा मतमदा पांगथोक्नबा होनाबगी महुत हिल एरिया कमिटी HAC ना मियोई तरागा निपाना साबा एड होक कमिटी सेमदुना एडीसी मिखल पांगथोक्ट्रिबा फावबा केयर टेकर ओइना लेनबा वारेफ लौखिबा अदु मणिपुर हिल एरिया डिस्ट्रिक्ट काउंसिल एक 1971 बु खुंगावनबनी मरम असिना कमिटी अमा सेमदुना एडीसी की महुत थबक तौनबा लौखलिबा थौरांग टीवाईसीएम ना याबा ngamloi हाइरी एडीसी मिखल पांगथोक्पिनबा टीवाईसीएम की माइकैदगी ममांगदसु चीफ मिनिस्टर गवर्नर अमदी HAC की चेयरमैन द केयारक तक्सिनदुना लाखी अदुबु ngasi फावबा मिखल पांगथोक्तना लेबबु कना यानिंगदबा फोंगदोकपगा लोइनना अथुबा मतमदा एडीसी मिखल पांगथोक्पियु हाइना लेंगा की पुनिंग चिंगसिलकली।